Arambai News Guwahati da Maitel ki pau tabri basing bu ihan han bumakta da chingangbam sujitrani na khurumjari hujinga sigi samlapa marba pau sing lobirase Assam lengak na hayeng July tang taret ki ayuki pung manga dagi chatnaba hogodaba anoba SOP ama thadurakle masida Assam gi district sing ase category ahum thokna khaidokle ahan bagi category asidana total containment oigadoriba se haibadi hogiba numit kharani asida positivity rate yammak wangba district taret tane Madudi, Golaghat, Gwalpara, Jorhat, Lakhimpur, Bishwanath, Sonitpur, Amadi, Morigao district ni. Category asigi district sing da pung kunmari total lockdown thamgani hairi. Aduga ani suba category sing da lariba sina puna district tara tarukni. Masigi manungda Kamrup, Sibsagar, Dirbugar, Karimganj, Kasar, Karbi Anglong, Amadi, Hozaisu, Yauri. Hariba district tara taruga sidade nungthil pung anidagi ayuki pung manga fauba curfew thamgani. Aduga ahum suba category asidana district taramathoi leiri asigi manungda Kamrup Metro habadi Guwahati City Majuli West Karbi Anglong Dima Hasau amadi Hailakandi yauri hariba category asigi district singdade curfew asi numidang wairam pung manga dagi ayuki pung manga fauba thamgani hairi ngasi Assam gi Health Minister Kesab Mahantana lauthokiba maroiba wafam amana state asida COVID positive oikiba chahi 35 makhagi angang singi masing lising kuntratruk yaure hairi maraga sida atopa paw amana Assam gi COVID ki puari da angak pawathok ama ngasi thorakle Guwahati gi GMC Hospital da COVID number moiduna leikidraba dhingdagi Ratul Saikya ko bamiyo yamagi mit yauna hakjangi saruk kaya lokthokre haina maki imung manungi miyoi singna wakalakle imungi miyoi singda hakchang sinadana GMCH ki authority na potloi khisu hairi adubo GMCH ki authority na de masi yumpham yaudaba aranba pauni haraduna madubu proof tongnabagi damag matik chaba video makhoida lei haisu hairakle Ngarang Manipuri Language Development Society Malades Society Assam gi mihud kangbu amana Lakhipur gi MLA Kaushik Rai ga unaduna Assam gi CM Himanta Biswa Sarma da yohannaba wakache ama pisinki wakache asida Manipuri loan bu Assam lenga ki associate official loan ama ohenbiyo APSC gi thabak lawbugi changyeng khudingmakta Manipuri loan gi mafam ama thambiyo Assam lenga ki amadi Kendra lenga ki lower grade ki thabak lawbugi changyeng khudingmak Manipuri loan na pakhum piba yabagi khudong chaba pibiyu amadi loan asigi chakhot thorang kharasu paikhat pinaba haizaki MLA Kaushik Rai nasu mahaki maikeidagi angamba taksingani haibagi achetpa thajaba pirakhi su hairi mihut kangbu asi lupki thoburen ingudam binotna luchingki Barak Museum Bon Tarapur Kasar Assamna Malemasida Mahushagi Khalngak Senduna Thamnanabagi Khongjang Amoina Museum Asigi Masagi Complex Bon Tarapur Kasara Chahi Asigi Hokiba Me Thadagi Hona Chatharakpa Uwa Thabagi Thoramda Ngasi Ayuk Imphaldagi Saknaraba Philosopher Dr. Moirangthem Kirti Retired Principal DM College Imphal Manipurna U Charakya Thaki Loinana Dr. Kirti na museum gi complex amadi museum asi ubada apenba phongdokibaga loinana museum asi bo chakhot hanabagi damag lanai oina lupalising tara mateng pibiramki hainasu museum asi gi founder oriba haurongbam rajmani na khangalakle ngasi Lili Begum Tamizuddin Mulargaon Muslim Village Jiribamna Marilenaba DC amadi Jiribamda Aibo Oina complain ama piksinkre Muhammad Hassan Laskar Kauba Bangladesh ki Chittagong district tagi miyoyasi hauzikna Jiribam gi Mulargaon da ain kaina laishile hairi asida sunatana mahakna Manipuri nupi Anura Begum Kaubi amagasu inglisingani tarada luhongki hairi Haukiba jungi tangkul humdoidagi leptana chatharakpa u chara thabagi thoram Jiribam Mandalgi Karyakarta Singna ngasi loishinbagi thoram ama leikidraba Syama Prasad ki photo da leishu katuna ikai khumnaba utkibaga loinana symposium amasu pangthoki haina General Secretary in Charge Mass Tree Plantation Program Chingangbam Sonamani Singna khanghalakli Manipur ki MP Dr. R.K. Ranjan Delhi da chatkre PM Narendra Modi gi Ministry Chokthokadoriba sida Inner Manipur Lok Sabha gi MP Dr. R.K. Ranjan su yauraba yana lei kanangangnari
Bangladesh ki maitai nupi Ripamoni Devi na Bangladesh Civil Service pass tawduna hauzik Assistant Commissioner amasung Executive Magistrate Bangladesh oirakpada India da lariba Manipuri miyamna social media gi kuthangda harau nungaiba phongdokli hauzik awang nongpokta yamna makanna irang hawalliba maroina garo singna kanna protest tarokliba Nagaland macha Samuel Sangmagi angukpa mishi adugi matangda prima facie thigatpada suicide ki case mali haina Southwest Delhi gi DGP na ngasi haikhre Z-Men exam English kunma thoigi det lauthokre ahum suba amadi mari suba session gi oina mathang sitna July 10 dagina 15 fawba amadi July 13 dagina August ki tang ani fawba pangthoklagani aduga third session gi oina G-Men registration July 3 habadi ngasi dagi July ki tang 9 fawba hangani hairi Haukiba pung kunmari asida India da COVID ki anuba positive case lising kuntra mariga chatret supna ahum phangki amadi COVID anaba lising yankhai ma thoiga chanipan humpu marina naba pharaduna discharge tauki amadi mioi chaunga ga yankhai humdoina COVID number moiduna laikhidre awang nongpugi state singi manungdana Meghalaya da chamriga yankhai taret Mizoram da chaunga ga kun Manipur da chanipan ga humpu humdoi amadi Assam da lising ani ga chamri kuntrani thoi phangki Masigi manungda Guwahati dagi chani supna ahum yaure. Amadi Assam da COVID number moiduna miyoi kuntramari Manipur da taramari amadi Meghalaya da mapan laikhitabagi paushu lakli. Matang asida khana ningai oiba amana Assam da COVID positive oiba angang singi masing hauzik phawda lising kuntrataruk sure haina Health Ministry na ngasi haiki. GMCS da haukiba April thadagi hauzik phawda angang chamagu humpu manga positive oiki madugi manungda angang tara laikhide hairi. Haujiksu angang tara manga kanna layingle hairi makhoi chahi taranipan makhagi angang aktane Lebagasigi President Ramnath Kovind na Mizoram amadi Tripura yauna state nipan gi governor sing hongdok hongjin tawkhre Haryana gi governor SN Arjana Tripura gi governor oiragani amadi Hari Babu Kambam Patina Mizoram gi governor oiragani aduga Mizoram gi hanagi governor Sridharan Pillai Gawagi governor oiragani CBSE na class 10 amadi 12 ki board exam singi oina akhanaba assessment scheme lauthokre scheme asi English ingani kunma thoi kuni thoi academic session gi oina ta chanagani academic year English ingani kunma thoi kuni thoi asi term ani thokna khaidokani amadi term amamamda chawrakna syllabus ki chada yankhai leigani term loibagi exam loiba natraga loidaba thidana internal assessment ti chahi chuppa dumak chathagani hairi first term gi oina November December da aduga second term gi oina March amadi April da pangthokani hairi Ministry of Civil Aviation na domestic civil aviation operations singi capacity hauzik lariba chada yankhai dagi chada humpu manga da hengathankre order si chaliba tha sigi kuntrama thoi fawba makha ba order ama thoktriba fawba chatnagani hairi Germany na COVID Delta variant na sathina sokhanba India yauna lebak manga gi traveler sing changbugi athingba thamlamba du hayeng July 3 tagi athingba lokthokre asumna athingba lokthokraba lebak mari adudi Nepal UK Russia amadi Portugal ne mapung fana vaccine kapthoklaba miyoi sing di quarantine tawdrabasu yaragani aduga karigumba test ta negative oiba thoklabasu quarantine gi matam numit mangani da tensil hankre Aroi bidanga sigi tentakpa maroiba pau khara Himachal Pradesh ki Simla Manali amadi Solan da COVID ki akiba leitana tourist lakpagi masing leptana hengalakli July 9 fawbagi oina Prime Minister gi engagement namak kakthakre Supreme Court na Jagannath Mandir khaktada Rath Yatra pangthoknaba haikre Mehbuba Mufti gi PDP delimitation meeting da yauroroi sengdorakre Lagliba Sagol Sel Numita Union Cabinet reshuffle Torabayana Lady Ladaki MP J Sering Namyal Hina Govid Susil Modi Jafar Islam Assamgi Sarvanan Sonowal Manipurgi RK Ranjan Jyoti R Sindhya Pasupati Paras TS Rawat Nachingba Yauba Yai Hairi Ngasi CM Mamta Banerjee na Bengal da Khela Hove Divas pangthoklagani haina house da lauthokre Chancellor na thokiba order gi mayokta Guwahati University na contractual oja sing lokthok loi haikre
ꯆꯥꯟꯁꯦꯂꯔ ꯑꯃꯁꯨꯡ ꯚꯤꯁꯤ ꯌꯥꯎꯅ ꯇꯤꯆꯔꯁ ꯌꯨꯅꯤꯌꯟꯒꯤ ꯃꯔꯛꯇ ꯃꯨꯛꯅꯔꯛꯄ ꯌꯥꯅ ꯂꯩꯔꯛꯂꯤ꯫ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯕ ꯊꯕꯛꯁꯤꯡ ꯍꯥꯞꯅꯅꯕꯒꯤꯗꯃꯛ ꯀꯃꯟ ꯏꯂꯤꯖꯤꯕꯤꯂꯤꯇꯤ ꯇꯦꯁ ꯏꯪ 2019ꯒꯤ ꯍꯧꯒꯠꯂꯛꯄꯗ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯖꯤꯇꯦꯟꯗ꯭ꯔ ꯁꯤꯡꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯑꯣꯏ 19 ꯇꯣꯡꯕ ꯔꯁꯤꯌꯟ ꯄꯦꯁꯦꯟꯖꯔ ꯄ꯭ꯂꯦꯟ ꯑꯃ ꯁꯃꯨꯗ꯭ꯔꯗ ꯀꯥꯏꯗꯨꯅ ꯇꯥꯁꯤꯟꯈ꯭ꯔꯦ ꯑꯃꯗꯤ ꯑꯣꯂꯦꯝꯄꯤꯛꯀꯤ ꯑꯣꯄꯅꯤꯡꯗ VIPꯁꯤꯡꯗꯤ ꯆꯪꯕ ꯌꯥꯒꯅꯤ ꯑꯗꯨꯕꯨ ꯑꯌꯦꯡꯕꯁꯤꯡꯗꯤ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯔꯥꯝꯕꯥꯏ ꯅ꯭ꯌꯨꯁ ꯒꯨꯋꯥꯍꯥꯇꯤꯗ ꯃꯩꯇꯩꯂꯣꯟꯒꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫